Chahi ahungi matung ngarang dagi Imphal-Dimapur Lambi da passenger service haukraba matung Ngasisu Lambi asida makata na passenger puba bus amadi winger sing Chatpa lamdam asida mahusagi tangdulay taba hanzilak na ba amadi frup sing marakta Thazana bagi yung pamthonbo oina lengang na paikhalak pathorangi manung chana Ngasisu National Highway number 2 da passenger puba gari sing adu lamthakibani Khuman Lampakta laiba interstate bus terminus tagi ngasi ayuk pung tarada passenger chani rom tongba bus mari amasung winger taruk security ge akanba check sin thoranga loina na lamthaki gari sing adu asoyangam yaugdana Senapati town lanthokre amaromda ngarang dagi chahi ahungi matungda mai chayaw na passenger chamaga kunmanga rom tongduna lamthakiba bus amadi winger gari sing asoy angam yaugdana ngasi ayuk angan bada Guwahati da thungkhre haidi panbayabadi tha sigitang ni panda Chief Minister Yumnam Khemchana Chatkiba Kangpokpi district ki headquarter ki khongchata Imphal-Dimapur Lambi da mahusagum passenger service hauragani as haina Deputy Chief Minister Nemcha Kipgen amasung MLA Haukholet Kipgen ga loinana laukthokpa laikhrabani Tam chana koi gari ahum haiba phom seja piraga passenger full dorga koi sport chatpa matanda yawan jakre makhata na sumaina duty gi sum salagadi akoi gi su gari ahum salam basi taru hakal payai tara hakal payai madudi matam matam gi bunda la kane nai gari che gari ni bus ki simati akoi na thu ko masi comment pi bading am jadre bus room gi na tongma me solution namana moina salai bani There is a bus camp, Chatpa Chatpa, but do not be a report in Jadre.